Inner Manipur Parliamentary Constituency da RPI Athwa legi mirep oiriba Mahesor 𝗠𝗏𝗏 haikre ngasi miyam haibasi sum nainaraga leina bani 𝗠𝗏𝗏 nainaraga leire 𝗠𝗏𝗧𝗢 nainagada bani practical sumapung phana tawgada bani mahagna practical oina mapung phana tawgani haina su fongdokhi wafam asi Mahesor 𝗠𝗏𝗏 na mayang Imphal Yumnam Huidrom Lamsang Kameng Lamdeng Mayang Langzingi Ivudo Evendo Kaitel Lairembi Khurumba Chatpada miyamda okpagi thoramda pangthokibani Mahagna haiki election da aranba pambai sizinarapa kuding miyamna ngakthokpiyu aranba mafam sandokliba aranba wafam sandokliba kangbu kharana RPI asi BJP gi second party ni haijaliba asi tawbiganu haiki RPI asi maromdom lepsaba party ni Congress na center da lengak pairingai da Congress ka chahi kun understanding leirami NDA pairak pakanda Maharashtra da understanding leinabagi wani RPI di matongta lepchaba party ni BJP gi asoiba Congress ki asoiba adum puthok laga lakli leptana puthoki gani haiki leba asida BJP Congress kananu haibasi loina khangbani aduna hunnabagi matam nate haujiti solution purakadabani haina Mahesor na makataki Nasibauda solution si porokna bagi damakta stan kay oidragasu kalay da changdowa karamba thungan no di khangaga thungan maya se lepakanda abuba se yengdara lakani ko hinjara lakani adu manungda changakanda solution phangdoini di khangaba o khaira kana solution phangdoini di khangaba adubu changbadi yada changbadi ngamda haita yenga lakani tawba yaba tawkhre ngangba yaba ngakre nainaba yaba naina khre hunaba yaba hunakre amana ama hunaba du nati buji pami se only one thing solution abuba ya konbokaga toropang ngamba du ne buji pami tomba ka wonu pasda tomba nang horen pung baro ki manungda sigi se lorose nang horen pung baro ki manungda anyhow toraga nang sigi se sign toraga purakata di ko haiba matamda tomba sina thokraga thong thingera thong phakaigera mimi do khoramgera anyhow toraga si du sign toraga pung baro ki manda porapadu na trokone pabi se bokoi na torok tabadai ne basum theory da naina leba practical di yorok taba theory si yoga da bani but theory yong practical di anda kale ne ba usi practical ta tabadai ne phoi usi wari se aina haijaba do 1947 ning tangre para ning tangre 49 ta manipur se para tamas tawra matungda rasti don mayam lakhe adu hojik se university complex sade haibagi problem na te hojik se hojik problem se kari no irei cha ko iram dam se isa gi pona pham lam dam se da higadra hingadra habi lam dai ne phone usi lai aduna moi don mayam lakre don am ta mawalok di kari no isa gi iram dam se da bodi ri ke da leon bai si bo don ta pharma ga leron gi dro se na du gi naina raga hunna ba matam sunna te aduna sa si mi hunja dam ne si bo da abu ko pang thok sage ko har kanda ngasi bu tawtuna lakne tha trama thoisi ma tumam jabung khangden la abane chinaw sing chu tumam jabung khangden leiri hausi kai kai khena ba natri election sina ma ke marum do lang gi bai wani ado chakana phium da li uji